WAQF Amendment Act 2025 yaning phongdok poina pangong Muslim sinduna pangong makhungdagi hoduna Khetrigau gi akoiba mafam singda khongchat ama chathkhre khongchat aduda Khetrigau kendra da leiriba Meitei Pangal singna saruyaki chawrana miyoi lising henbana saruyaki khongchat aduga mari leinana Maulvi Wakil Ahmad Kauba miyoi asina hai WAQF Amendment Act 2025 asi Musalman singi mayokta leiba act amani masigi act asina tapna Musalman singbu awaba pigedaba act amani act asibo Bharat Sarkar na repeal tobiu act asigi mayokta aikoi khudingmakna punna lepminasi haina so phongdokki Wakil Ahmad na makha taraduna hai Khetrigau kendra gi MLA Sheikh Nurul Hasan na act asigi mayokta Supreme Court of India da challenge tawrani haina phongdok pirakpa yang nungai Kendra sigi mihut amani haibada matik chaba kaknatana Manipur leiriba Meitei Pangal singi marakta achangba misakni mahangna praja singi ihul khangna act asigi mayokta leiduna Supreme Court ta challenge tawgadoriba asidasu praja khwai miyamna support tawbiu haina phongdorokli Amendment Act pass tawkiba asibo yaningde haibagi koi pangongdagi laga all Khetrigau gi oiba hoje mafam asda puliba asina koi aba phildani mayam puliba si WAQF Amendment Act asibo handok piu haibo kholaw aduni mayam gi maikai degi haijari basi